ꯃꯤꯗ ꯄꯤꯌꯥꯔ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯁꯤꯡ ꯅꯨꯄꯥ ꯉꯥꯛꯇ ꯅꯨꯄꯥ ꯃꯁꯦꯟ ꯅꯃꯥꯏꯕ ꯒꯥꯔꯤ ꯊꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯛ ꯊꯝꯃꯝꯃꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯁꯜꯂꯦꯕꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯗꯨꯒ ꯊꯣꯡ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯍꯦꯛ ꯅꯝꯕ ꯊꯣꯡꯗꯣ ꯇꯦꯛ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯊꯣꯡꯗꯣ ꯇꯦꯛ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯁꯥꯏꯟꯒ ꯁ꯭ꯄꯨꯟꯗꯒ ꯇꯛ ꯊꯥꯕꯗꯣ ꯐꯖꯩ ꯇꯥꯔꯛꯀꯅꯤꯅꯦ ꯅꯠꯇꯦ ꯀꯦꯛꯅꯦ ꯃꯈꯣꯡꯗꯤ ꯁꯤꯡꯖꯨꯗ ꯀꯩꯗꯧꯅꯨꯡꯗ ꯍꯥꯞꯄꯨꯕ ꯌꯥꯔꯣꯏꯗ ꯔꯣꯕꯤꯟꯗ꯭ꯔꯣ ꯃꯌꯥꯏꯗ ꯑꯗꯨꯝ ꯊꯝꯃꯣ ꯑꯁ ꯐꯖꯔꯦ ready to eat later ꯁꯤ ꯑꯍꯥꯟꯕꯩ ꯆꯥꯛꯈꯣꯝꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯩꯁꯦ ꯆꯥꯛꯈꯣꯝꯁꯤꯗꯤ ꯃꯤꯔꯣꯜꯂꯛꯀꯦꯁꯤ ꯑꯁ ꯁꯦꯡꯕꯩꯅꯤꯉꯣ ꯏꯠꯁ ꯇꯥꯏꯝ ꯇꯨ ꯇꯩꯊꯣꯛꯄ ꯈꯅꯥꯎꯗ ꯀꯤꯁꯟꯕ ꯅꯣꯡꯅꯤꯀꯣ ꯆꯨꯏꯁꯦ ꯒꯥꯏꯁ ꯑꯋꯥꯕ ꯄꯤ ꯒꯥꯏꯁ ꯁꯨꯇꯦ ꯒꯥꯏꯁ ꯕꯦꯛ ꯇꯥꯎꯔꯦ ꯑꯁ ꯅꯝꯕ ꯆꯠꯂꯦ 1 2 3 4 5 ꯃꯣꯏ 5ꯅ ꯉꯁꯤ ꯍꯥꯡꯗꯔꯛꯄ ꯃꯥꯜꯂꯦ ꯍꯥꯡꯗꯔꯗꯤ ꯑꯗꯨ ꯌꯥꯗꯤꯕ ꯃꯥꯕ꯭ꯔꯥ ꯅꯣꯡ ꯃꯆꯨꯝꯗꯤ ꯇꯥꯗꯕ꯭ꯔꯥ ꯁꯤꯒꯤꯗꯤ ꯍꯌꯦꯡꯉꯩꯗꯤ ꯃꯥꯁꯦ ꯅꯝꯕ ꯑꯩꯈꯣꯏ ꯃꯔꯛꯇ ꯅꯝꯕ ꯏꯖꯦꯟꯁꯦ ꯑꯝꯇ ꯅꯣꯛꯈꯠꯂꯛꯁꯤ ꯁꯤ ꯑꯩꯈꯣꯏꯒ ꯅꯝꯃꯤꯟꯅꯕꯁꯦ ꯃꯣꯏ ꯆꯥꯡ ꯇꯥꯔꯦ ꯑꯗꯨꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯑꯖꯖꯕ ꯂꯩꯌꯦ ꯑꯗꯨꯒ ꯃꯥ ꯈꯜꯂꯤꯁꯤꯅ ꯐꯣꯔꯃꯦꯟ ꯁꯦꯠꯂꯕꯅꯦ ꯁꯤꯗꯤ ꯏꯁꯇꯐꯜ ꯇꯧꯕꯒ ꯍꯦꯛꯇ ꯌꯥꯔ ꯃꯣꯏꯒꯤ ꯀꯦꯃꯦꯔꯥꯃꯦꯟꯅꯦꯕ ꯑꯣꯏꯔꯤꯁꯦ ꯑꯩꯅ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯃꯈꯥ ꯇꯥꯈꯤꯅꯤ ꯗꯥꯖꯝꯕꯨꯅ ꯑꯣꯛ ꯂꯩꯔꯒ ꯃꯨꯛꯕꯥꯡ ꯇꯧꯔꯛꯈꯤꯅꯤ ꯑꯩꯗꯤ ꯑꯣꯛ ꯆꯥꯗꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯦꯈꯔ ꯑꯣꯏꯅ ꯇꯧꯔꯛꯀꯅꯤ ꯁꯦꯈꯔꯒ ꯁꯦꯈꯔ ꯅꯠꯇꯦ ꯆꯤꯀꯟ ꯑꯩꯗꯤ ꯑꯁꯦꯡꯕ ꯁꯣꯔꯤ ꯒꯥꯏꯁ ꯑꯩꯗꯤ ꯁꯦꯀꯔ ꯆꯥꯖꯗꯦꯀꯣ ꯃꯥꯅ ꯁꯦꯀꯔ ꯆꯥꯖꯦ ꯈꯨꯔꯨꯝꯖꯔꯤ ꯋꯦꯜꯀꯝ ꯕꯦꯛ ꯇꯧꯔꯛꯑꯦ ꯉꯁꯤꯗꯤ ꯃꯤ ꯌꯥꯝꯃꯦ ꯑꯃꯁꯨ ꯌꯥꯎꯔꯦ ꯁꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯌꯥꯎꯔꯤꯁꯤꯗ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯕ꯭ꯂꯣꯛ ꯑꯃ ꯅꯝꯃꯛꯑꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯁꯞꯀꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯏꯁꯩ ꯑꯃ ꯁꯦꯝꯃꯦꯕꯀꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛꯁꯦ ꯁꯨꯇꯤꯡ ꯆꯠꯂꯤꯅꯦꯕ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯁꯨ ꯈꯔ ꯅꯝꯃꯛꯑꯒ ꯑꯗꯒꯤꯗꯤ ꯁꯨꯝ ꯏꯁꯩꯗꯣ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯁꯨꯝ ꯉꯁꯤ ꯕ꯭ꯂꯣꯛꯁꯦꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦꯗꯣ ꯍꯥꯏꯗꯤ ꯆꯠꯂꯤꯕꯒꯤ ꯖꯔꯅꯤꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯗꯣ ꯍꯥꯏꯗꯤ ꯑꯗꯨꯗꯨꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯄ ꯍꯧꯔꯦ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯂꯧꯀꯣꯏ ꯄꯥꯠꯇ ꯆꯠꯁꯦꯅꯅꯦꯕꯀꯣ ꯊꯧꯕ ꯍꯧꯔꯦ ꯑꯗꯣ ꯁꯨꯝ ꯑꯩꯈꯣꯏ ꯆꯥꯛ ꯀꯩꯀꯥ ꯂꯣꯏ ꯄꯨꯔ ꯂꯥꯛꯑꯦ ꯏꯟꯁꯥꯡ ꯀꯩꯀꯩ ꯊꯣꯡꯕ ꯀꯩꯀꯩ ꯍꯥꯞꯆꯤꯜꯂꯛꯑꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃ꯭ꯌꯨꯖꯤꯛ ꯁꯦꯝꯕꯒꯤ ꯃꯇꯦꯛꯇꯨꯁꯨ ꯑꯃ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯝꯍꯧꯕꯅꯦ ꯑꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯛꯑꯒꯦ ꯑꯗꯨ ꯏꯟꯁꯥꯡꯁꯦ ꯑꯥꯗ ꯊꯣꯡꯕ ꯅꯨꯡꯉꯥꯏꯇꯕꯒꯤꯀꯣ ꯍꯥꯏꯗꯤ ꯊꯣꯡꯐꯝ ꯀꯩꯀꯥ ꯅꯨꯡꯉꯥꯏꯇꯦꯅ ꯁꯤꯗ ꯑꯗꯨꯝ ꯊꯣꯡꯉ ꯆꯥꯍꯜꯂꯦ ꯀꯩꯅꯧ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯁꯥꯔꯅ ꯇꯧꯒꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯁ ꯃꯥꯗꯤ ꯌꯥꯎꯗ꯭ꯔꯤꯍꯦ ꯃꯥꯏꯅ ꯇꯣꯉꯥꯟꯕꯅꯤ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯅꯥꯎ ꯑꯣꯏꯔꯤꯕ ꯑꯇꯩꯉꯩꯁꯦ ꯑꯩꯈꯣই 5ꯅꯦꯕ ꯁꯛꯃꯤꯟꯅꯗꯣꯏꯁꯦ ꯆꯍꯤ 90 ꯂꯣꯏ ꯁꯨꯅꯔꯝꯅꯤ ꯀꯩꯅꯣꯒ ꯑꯗꯨꯅꯦ ꯑꯗꯣ ꯌꯧꯁꯜꯂꯒꯦ ꯑꯗꯨꯒ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯩꯅꯣ ꯂꯧꯀꯣꯏ ꯄꯥꯠꯀꯤ ꯒꯦꯠꯇꯣ ꯌꯧꯔꯦ ꯑꯣ ꯑꯁ ꯄꯨꯛꯆꯦꯜ ꯆꯥꯎꯋꯤ ꯃꯣꯏ ꯑꯈꯥ ꯃꯅꯨꯡꯗ ꯈꯝꯃꯝꯃꯦ ꯒꯥꯏꯁ ꯁꯤ ꯂꯧꯀꯣꯏ ꯄꯥꯠꯇ ꯆꯪꯉꯛꯑꯗꯤ ꯒꯥꯔꯤ ꯐꯅ ꯅꯨꯡꯉꯥꯏꯕꯗ ꯂꯥꯛꯀꯦꯔꯥ ꯃꯇꯦꯛ ꯑꯃꯗꯤ ꯁꯒꯣꯜꯅꯤꯀꯣ ꯊꯧꯗꯣꯏꯁꯦ ꯗꯥꯟꯁ ꯇꯧꯋꯦꯍꯦ
dancing Ano? Guys, sport mafamsi bera kala me guys. what's it cha hadur gam to ni tharo gam ta sanan dre ni Kano to basi video number lakpa na tre picnic achapot chaba lakpa dum man. 누가 저 혼자 비토가 반대 반대 뭐랑 더더 걸어래 Kano to je. 저 가리 좀 하게 라인이 하고 많이 남아 Sa uro warki budi ka je mo guys. Sige dong tang ga biro. 미다 비알 라 봐. 거기는 싱 누방아 누방 맛이 남아요 또 Guys, gari thoga khre duga khoi khak thamame. guys akwai so ji yong chen le ba aduga 딱 khoi chen si da wen cha ni ngasi ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯗꯤ ꯑꯣꯏꯔꯝꯗ꯭ꯔꯤꯅꯦꯃꯦ ꯑꯩꯈꯣꯏ ꯁꯤ ꯊꯣꯡ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯐꯗꯤ ꯐꯖꯩꯌꯦ ꯁꯤꯅꯔꯤ ꯀꯩꯀꯥꯗꯤ ꯍꯧꯖꯤꯛ ꯒ꯭ꯔꯤꯅꯔꯤ ꯑꯣꯏꯔꯤꯌꯦ ꯑꯗꯨꯒ ꯊꯣꯡ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯍꯦꯛ ꯅꯝꯕ ꯊꯣꯡꯗꯣ ꯇꯦꯛ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯊꯣꯡꯗꯣ ꯑꯃ ꯇꯦꯛ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦ Sainga spoon naga tak thabdu tha. Phajai cake ne sidi tarakani ni Nate cake ni. Yes. ꯁꯥꯔꯒꯗꯤ ꯄꯥꯏꯍꯧꯔꯣ Happy birthday to you. Nate. Asa adumai tahan gano yu. adumai thang ko santo hainu ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯔꯛꯏꯅꯤꯀꯣ ꯁꯦ ꯍꯥꯞꯄꯩꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯉꯥꯛꯇꯅꯦ ꯍꯥꯞꯄꯩꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯦ saro ese mo ke sangni nam ki ada sana to bodo ꯃꯈꯜ ꯑꯩꯈꯣꯏꯁꯦ ꯁꯣꯝꯗ ꯆꯥꯛ ꯇꯧꯕ ꯁꯣꯝꯗ ꯏꯟꯁꯥꯡ ꯇꯧꯕ Makongdi singju da kai dong da hapu biaroi da Robindro. Mai da dum thamo. nào cũng đến nắp là That is cool. thao nghe gì thì thao đâu Hay jolo. Đúng rồi mà ini yang. Nang ka sai thong ka thau do. Ai na ni thong ni sa. thao cái tăng hay đâu là cái gì này Thau na ti me. Na na thau ni khali do. Thau na ti ba. đâu cái đoạn ngoài Mar thai jolo da. As phajare. Si ne mina YouTube taga Gabi. Extra gravy da so na. Gabi na te Gabi. Sigo president khai ki ba. Nang ngasi oina sa de yan sa de ne. Iska mai oina na di sa do sa hai bra. Oi sa hai ba. Yana Oi si lo si le ba. Ready to eat later si. Ah, mai sa khom si de na ojin de jar ke. bây giờ có gì đấy Itu kan saya itu. Sakum si ya nanti dah. Na ko tarai da. Itu ya dah. Guys, sing ai lo sha la. Last muk ba. Last bite ne. na kem nhau đi cái mồ ra có tặng khám thô khải ăn không đây cái nó để sai ba đứa ấy kiếm ra được ra không là can Cầm đâu ấy, xa la. sẽ xa đi tàu này năng này Cha da landa di ông na dre. ai đi mồ này té ngày luôn mình nó sang Mo lo ni. Trong buang hang ấy có. Cái nó cái cái blogger cái last bite. Mapu cái. Yang nghe không? Phajare. Itu dia rồi da. Phajade da. cái gì mình rô là cái gì con Mi ro la ke ji. Sing we ni mo. Se le le beauty bo. Wi lo si ba sei, ka ji. It's time to take talk ba. Kanam de. Ab tar before talk ja ra. Ha, ab tar na lan ja ra ba. Ready to Nung ni ko switch guys. Awa ba pi. Lore. Che. Aduga. Cameraman jisem ta payeng ang view mo. Cameraman. Awa ba kupido.
ꯀꯣ ꯏꯁꯩꯁꯨ ꯊꯥꯕ ꯁ꯭ꯄꯤꯀꯔꯁꯨ ꯄꯥꯏꯕ ꯀꯦꯃꯦꯔꯥꯃꯦꯟꯁꯨ ꯑꯣꯏꯕ ꯁꯥꯇꯤꯟꯁꯨ ꯇꯨꯞꯄ Guys, shooting! Guys, back down eh! Nungsi parak tar, hey guys! Ama, ani, ahom, mari, mga. May mga na nga si. Rain is coming. Cowboy. Video rồi, thà nó phải đúng tàu đều. Không đi đây đi. Nhiều nhiều đến đây. Dia pindah ke dia. Mata tadi pasal itu. Ada cepat dong ni. Mata tu dia pasal le ba. Nak le ba dia cakap dong. Aku tong ni si cepat. Sini amu formel utai ya bang. Cepat je. Formel aku sih udah cari ya. Nah, close mana? Hàng thế hàng đầu có mà đấy, hàng đầu đi. Aduh hati bang apa? Nah, lah. Sih dia tu tu tak lagi tu. Anh đi mà chứ? Number coi mà cái number, chỉ xem tôi nó không lộc gì. Sì. Coi cái number này chỉ mới sang ta đi, tôi nó minai vẫn bự gì. Lúc khác sẽ ăn đấy chứ coi. Thằng thì bố hay sẽ lôi nè này. Ôi ai chỉ minai rồi mà đấy tao đó. Ngay đi. Vậy nữa. Tôi bố xin ta đây coi chứ. Thì mà nó tới gì? Mà nó xịt đồ cái thằng nào à? Mà nó xịt đồ cái. Anh sẽ giúp lấy vậy đúng không? Mà khai lên phong miễn xịt là vấn đề xử lý sắp bắt đầu đấy thì à? Anh Kamu kilo shelly buka. Aduh, hajik. Kamu lotion tadi, kuali ke kali kan sampai pokok yang saya waktu bagi tahun ini itu video di nomor lotion. Ini tu je. Phone tu mang kita nak tang tak. Itu kau di buran bi muran lem tu nak. Number 1 ni pasti leader ni. Ada effect aja dia, kita tuh loh ya. Hapsel aja, pokoknya hapsel mbak udah. Jadi ama di wah, ada tunggu ini. Tunggu di tunggu gitu ya, pak. Loh ya, pak. Shooting loh salah kan, dan sekarang no live sih, live tanah di kan na. Ada kau siapa pun jadi, nasi kau ni sungtok, tolak gitu ya, saya jadi. Macam ni pasal entah apa jaga aja, tolak gitu ya, tu kan tu kau loh sangat. Tꯧꯗꯅ ꯉꯁꯤꯒꯤꯗꯤ ꯉꯥꯏꯈꯣꯀꯣ ꯑꯩ ꯃꯇꯦꯛ ꯑꯃ ꯊꯧꯗꯣꯛꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯃꯤ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯒꯤ ꯔꯣꯖꯤꯠꯅ ꯑꯃꯨꯛ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯏꯅꯦꯕꯀꯣ Gatekeeper, thong hango. Thong hang eh guys. Lehoro. Loi raga thokle. Ado video di makha ta gini dajam buno okle raga mukbang torkini. Ay di oksa di ko mayam Adi Shekhar main torkani. Shekhar ka? Shekhar nute chicken. Salah. Ay di siyang ay sorry guys, ay di Shekhar sa di ko. Ano Shekhar sa di Shekhar mo bang tawdi na ate ni may mo naman ay. Ado ako yung sige video number lo kay kalo lo shala. Ado Wait, kamay tao ke trip si bo. Journey siya kamay tao ke. Các phây thì chỉ có tiền không? Guys, càng đi as lùi đấy không?
ꯑꯗꯨꯒ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯁꯜꯂꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕꯁꯨꯅꯦ ꯑꯗꯨꯒ ꯁꯨꯝ ꯕ꯭ꯂꯣꯛ ꯀꯩꯀꯥꯗꯣ ꯁꯨꯝ ꯆꯠꯄ ꯈꯣꯠꯄꯗꯣ ꯍꯌꯦꯡ ꯍꯅꯨꯕ ꯈꯣꯠꯄ ꯃꯌꯥ ꯌꯥ ꯅꯨꯡ ꯌꯥꯎꯗ꯭ꯔꯀꯥꯟꯗꯣ ꯑꯗꯨ ꯁꯨꯝ ꯌꯦꯡꯍꯧꯔꯁꯨꯅ ꯇꯧꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯃꯦꯟꯗ ꯎꯐꯛ ꯑꯃꯗꯤ ꯅꯞꯄꯛꯑꯦ ꯀꯦꯃꯦꯔꯥꯃꯦꯟꯗ ꯎꯐꯛ ꯑꯃ ꯅꯞꯈ꯭ꯔꯦ ꯂꯤꯁꯤꯡ 4ꯅꯤ ꯂꯧꯗꯣꯏ ꯑꯁ ꯀꯦꯃꯦꯔꯥꯒꯤ ꯀꯥꯏꯗ ꯑꯃꯨꯛ ꯂꯪꯊꯣꯛꯑꯝꯒꯗꯧ ꯃꯥꯜꯂꯦ ꯁꯤ ꯀꯦꯃꯦꯔꯥꯃꯦꯟꯁꯦ ꯑꯗꯨꯅꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ ꯃꯊꯪ ꯁꯨꯝ ꯕ꯭ꯂꯣꯛ ꯅꯝꯃꯛꯄꯗ ꯑꯩꯈꯣꯏꯗꯤ ꯈꯔꯗꯤ ꯆꯠꯇꯧ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯁꯣꯏꯗ꯭ꯔꯦ ꯒꯥꯏꯁ ꯑꯗꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯕꯤꯔꯁꯦ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯦ